Manipuri Wari Tamilasi, a Manipuri audio YouTube channel. My be aduna, lao lao, kakalo, ima Tyrian tauraga kikvirage. My be aduna, ising the luplaga, Tyrian fungfai tauraga, makway anibu kiglay. Yaichen bi, my be aduna Tyrian na ising kiglak paduda, masada, karigumba ama fauray. Fauri wa adu, karino haiba, masadi, kangzabanate. Tanuna, yai, kaitaurage nangbo. Yaichen bina, kaisutaudi. Ngasay makay manglamba nong adusu khara khara hangdorai. Silamba nuksitsu tapna tapthaki. Yaichen bi ibudaw wo pukning wakal ani longdana chetna khurumjai. Ibudaw mavu khurumba loiraga haugalai. Yaichen bi mafam adu koina yenglai. Magi wakal nara khangde mafam asi hana lakhrabagum tawri. Uruba yengliwa mafam khuding Yaichen bida Paukong ama chanbagum tauri. Ngasi magi masada fauriba asi karino haiba maha khangba natri. Tanuna, yai, somda chaluse lao. Asise yamna fajaye. Yaichen bina, hoi chaluse. Yaichen bi chatna wakhalda khalli. Kari maramgi maiba adugi wahi adubu loisindribuno. Aibu uraga karigi makoina munna yenglibano. Hana ukraba amagum makoina karigi tauriba. Mapam adugi fajava khara yenglamlaga makhoi hannarai. Tanu amadi Yaichen bidi hostel da leihawe. Tanuna. Wabana sidaureda rumdo yauninge. Yaichen bi wa amata ngangde tumina adumak lei. Tanuna. Kaidaurage amu unglidubo. Yaichen bina. Tanu. Ngasagi maiba maibido. Ibani nongma unaruse. Tanuna kaidaurage. Yaichen bina karigino moina ai uraga tanja tuda Yaichen bi call laklami. Yaichen bina hello mama. Tanuna isa thoi nangbu halabo. Yaichen bina hale. Tanuna rumda leirabro. Yaichen bina leitiye changlai ye rumda. Tanuna ho phare ngak pothanaraga kai loisinnabu honauko ima thamlage ko. Yaichen bina hoi mama. Makhoi animak rumda changlai. Makhoi anina rumda changlakpa matamda tauramliba adu angakpa oikre. Tanuna kaino kadaidagi uchek asibano. Asiti kamaina paisiliba. Aduga karamna siriba. Yaichen bi madu urubda hangoiraduna masindu melaga washroomda chensinki. Tanusu uchek adu hundokluraga changlai. Tanuna yai khara fatribo. Yaichen bi mamai tathoklaga tholai. Phare. Tanuna ai chalolake chathakchi. Yaichen bina aidi karimta chaningdi. Tanuna o itanta chabai thabakti talle to ase. Yaichen bina numisu ta dore ngaktang pothanaraga chak thonglaga oina charasi. Tanuna hoi aduna pharani. Kawbu kawbine. Yaichen bina kaidaurage kari amu kawrage. Tanuna ngahan nanga thingsinna banupado aduna nangi ming hanglai. Yaichen bina mati karike. Tanuna phajaba taing basaktamdu ubada ngaroidaba koimu kana leibage. Yaichen bina taningde ko karandi. Asumna matam adu haukhre. Numidangi matamni makhoi ani chak thongli. Tanuna hayengdi college sataba yaroi taurise. Yaichen bina chatlasi hayengdi phajana. Tanuna kawine Riana nangi notebook pire. Yaichen bina ngahan laubane. Tanuna nangbu ngahan gi nupadana nuksika hairadi yadoiro. Yaichen bina karondo ket nganglano. Tanuna aseng bhai bane phajari saktuga khoimu kana legene nangoda ngauroidaba. Yaichen bina yang ware nang chakse sasat losinse. Somdana malemna loidribo bhai lambana loireda. Rasna lambana loire kaina namaido champalsina tharadi amispuri mani ngasi. Malemna yareda
ꯅꯨꯄꯤꯅ ꯈꯨꯄꯥꯛ ꯑꯃꯨꯛꯇꯪ ꯊꯥꯕꯗ ꯋꯥꯟꯊꯕ ꯅꯪꯅ ꯂꯥꯝꯕꯒꯤꯕꯨ ꯂꯥꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯔꯥꯖꯅ ꯆꯥꯛꯁꯦ ꯌꯦꯡꯂꯝꯃꯣ ꯑꯝꯇ ꯂꯥꯝꯃꯗꯤ꯫ ꯃꯥꯂꯦꯝꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯅꯣ ꯕꯣꯔꯥ ꯎꯆꯤ? ꯔꯥꯖꯅ ꯅꯨꯄꯤ ꯊꯤꯔꯨꯒꯦ ꯁꯤꯡꯒꯜ ꯑꯣꯏꯕꯁꯦ ꯀꯨꯏꯔꯛꯑꯦ꯫ ꯃꯥꯂꯦꯝꯅ ꯉꯝꯃꯣꯏ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ꯫ ꯔꯥꯖꯅ ꯆꯥꯔꯨꯅꯨ ꯅꯊꯤꯕꯣꯡꯗꯣ ꯍꯩꯇ꯭ꯔꯗꯤ꯫ ꯃꯥꯂꯦꯝꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯤ? ꯔꯥꯖꯅ ꯍꯣꯏ ꯌꯥꯗꯕ ꯑꯃ ꯌꯥꯎꯔꯕ? ꯃꯥꯂꯦꯝꯅ ꯍꯣ ꯐꯔꯦ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯔꯥꯖꯅ ꯅꯪꯅ ꯅꯨꯄꯤꯗꯧꯅ ꯀꯣꯊꯔꯒ ꯂꯩꯕꯩ ꯅꯠꯇ꯭ꯔꯣ? ꯃꯥꯂꯦꯝꯅ ꯍꯣꯏ ꯌꯥꯔꯦ ꯆꯠꯂꯣ ꯑꯣꯖꯥ꯫ ꯆꯥꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯒꯦ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯂꯦꯝ ꯃꯄꯥꯒꯤ ꯀꯣꯜ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯄꯥꯏꯗꯦ꯫ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯥꯂꯦꯝ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯐꯣꯟꯗꯨ ꯀꯛꯊꯠꯂꯒ ꯑꯣꯐ ꯊꯝꯖꯤꯜꯂꯤ꯫ ꯁꯣꯝꯗ ꯈꯥꯕ ꯃꯆꯥꯅ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯕꯗ ꯏꯁꯧ ꯍꯧꯔꯛꯏ꯫ ꯈꯥꯕꯅ ꯕꯗꯃꯥꯁ ꯑꯩꯃꯛꯀꯤ ꯏꯆꯥꯅ ꯃꯄꯥ ꯑꯩꯕꯨ ꯑꯁꯨꯛ ꯁꯤꯡꯅꯕ꯫ ꯔꯤꯃꯥꯅ ꯍꯣ ꯀꯩꯗꯧꯔꯒꯦ ꯏꯁꯧ ꯑꯃꯨꯛ ꯇꯧꯕꯤꯔꯝꯂꯤꯁꯤꯕꯣ? ꯈꯥꯕꯅ ꯅꯆꯥꯅꯨꯄꯥꯗꯨ ꯐꯣꯟ ꯇꯧꯕꯅꯤ ꯄꯥꯏꯔꯛꯇꯦ꯫ ꯑꯁꯨꯛ ꯐꯠꯇꯕ ꯏꯆꯥꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯁꯨ ꯃꯄꯥ ꯑꯩꯒꯤ ꯋꯥꯈꯜ ꯈꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯕ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯥꯕꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯈꯥꯕꯅ ꯍꯜꯂꯣ ꯀꯔꯤ ꯁꯥꯏꯟ ꯇꯧ ꯌꯥꯗꯦ ꯍꯥꯏꯕ? ꯈꯥꯕ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯃꯤ ꯑꯃꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯍꯌꯦꯡꯒ ꯍꯥꯏꯔꯒ ꯌꯦꯡꯉꯨ ꯃꯗꯨꯗ ꯌꯥꯗ꯭ꯔꯕꯗꯤ ꯃꯈꯨꯠꯂ ꯃꯈꯣꯡꯂ ꯊꯨꯗꯦꯛꯎ ꯊꯝꯃꯒꯦ꯫ ꯔꯤꯃꯥꯅ ꯃꯣꯏ ꯄꯥꯕꯨꯡ ꯑꯁꯤꯒꯨꯝꯕ ꯑꯁꯤꯗꯅꯤ ꯏꯆꯥꯅ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯤꯕꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯕꯤꯔꯅꯨ ꯏꯆꯥ ꯆꯥꯎꯔꯦ ꯍꯥꯏꯔꯕꯁꯤꯕꯨ꯫ ꯈꯥꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯩꯍꯜꯂꯛꯏ꯫ ꯈꯥꯕꯅ ꯑꯩꯅ ꯉꯁꯤ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯇꯥꯟꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤꯅꯤ꯫ ꯃꯥꯅ ꯉꯁꯤ ꯃꯅꯤꯡ ꯇꯧꯅ ꯍꯤꯡꯂꯤꯕꯗꯣ ꯑꯩꯒꯤ ꯏꯄꯥꯅ꯫ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗ ꯌꯦꯠꯂꯛꯄ ꯃꯤꯗꯤ ꯏꯆꯥ ꯑꯣꯏꯌꯨ ꯏꯃꯥ ꯏꯄꯥ ꯑꯩꯒꯤ ꯅꯨꯄꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯔꯤꯃꯥꯅ ꯍꯥꯏꯁꯤꯅꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯍꯥꯠꯄ ꯉꯝꯂꯅꯤ ꯁꯤꯔꯣ? ꯈꯥꯕꯅ ꯃꯃꯥ ꯍꯅꯨꯔꯀꯥꯟꯁꯤꯗ ꯑꯩ ꯅꯨꯄꯤ ꯐꯨꯅꯤꯡꯗꯦ꯫ ꯍꯩ ꯀꯅꯥ ꯂꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯎ ꯉꯍꯥꯟꯒꯤ ꯊꯕꯛ ꯃꯐꯝꯗꯨꯗ ꯆꯠꯁꯤ꯫ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤ꯫ ꯔꯤꯃꯥꯅ ꯃꯄꯥꯒꯤ ꯁꯛꯇꯥꯅꯦ ꯃꯆꯥꯒꯤ ꯃꯤꯍꯨꯟꯅꯦ ꯑꯩꯗꯤ ꯀꯣꯛꯀ ꯉꯥꯎꯏ꯫ ꯃꯆꯥ ꯐꯪꯉꯦ ꯍꯥꯏꯕ ꯇꯥꯗꯦ ꯃꯄꯥ ꯐꯪꯉꯦ ꯉꯥꯏꯍꯥꯛꯇ ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯗꯦ꯫ ꯃꯦꯝꯆꯥꯅ ꯃꯦꯗꯥꯝ ꯀꯣꯛ ꯉꯥꯎꯔꯗꯤ ꯒꯨꯂꯤ ꯄꯨꯊꯣꯔꯛꯀꯦ ꯀꯌꯥꯝ ꯀꯟꯅ ꯉꯥꯎꯔꯤꯕꯅꯣ? ꯔꯤꯃꯥꯅ ꯃꯦꯝꯆꯥ ꯌꯥꯔꯅꯤ ꯅꯊꯧ ꯇꯧꯔꯨꯔꯣ꯫ ꯔꯤꯃꯥ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯁꯣꯝꯗꯅ ꯇꯅꯨ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕꯤꯗꯤ ꯇꯨꯝꯁꯤꯟꯕ ꯌꯥꯔꯝꯗꯦ꯫ ꯉꯁꯥꯏ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯅꯤꯗꯨꯒꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯌꯥꯏꯆꯦꯟꯕꯤꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯋꯥꯍꯩ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯌꯦ ꯀꯔꯤꯒꯤ ꯑꯩꯕꯨ ꯎꯔꯒ ꯃꯈꯣꯏꯅ ꯉꯛꯂꯤꯕ? ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯨꯗ ꯈꯟꯕꯗ ꯃꯁꯥꯗꯨ ꯇꯨꯝꯊꯕ ꯁꯨꯡꯌꯥꯃꯛ ꯌꯥꯔꯝꯗꯦ꯫ ꯌꯥꯏꯆꯦꯟꯕꯤ ꯃꯥꯒꯤ ꯐꯣꯟꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯇꯥꯔꯝꯂꯦ꯫ ꯑꯁ ꯄꯨꯡꯁꯤꯗꯤ ꯊꯥꯗꯣ ꯑꯩꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯔꯤꯕꯅꯣ? ꯃꯤꯐꯠꯇ ꯑꯩꯕꯨ ꯊꯥꯗꯣ ꯍꯥꯏꯕꯅꯦ꯫ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩ ꯀꯔꯤ ꯏꯔꯥꯟꯅꯣ? ꯅꯈꯣꯏ ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯒꯅꯨ ꯂꯥꯎꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯣꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨ ꯄꯨꯟꯅ ꯅꯣꯛꯂꯛꯏ꯫ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯒꯤ ꯃꯤꯠꯇ ꯄꯨꯜꯂꯤꯕ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯑꯃꯨꯛꯇ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯄꯨꯜꯂꯤꯕ ꯃꯤꯠ ꯑꯗꯨ ꯂꯧꯊꯣꯛꯏ꯫ ꯅꯈꯣꯏ? ꯅꯨꯄꯥꯗꯨꯅ ꯃꯥꯅꯤ ꯑꯩꯈꯣꯏꯅꯤ꯫ ꯃꯃꯤꯠ ꯈꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯠꯀꯥꯁꯦ ꯈꯥꯅ ꯌꯦꯡꯂꯛꯏꯅꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯣꯟꯅ ꯊꯥꯈꯤ꯫ ꯎꯄꯥꯏ ꯂꯩꯇ ꯀꯞꯇꯨꯅ ꯈꯪꯖꯈꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯕꯅ ꯄꯥꯡꯒꯜ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ꯫ ꯍꯥꯠꯂꯨ ꯅꯈꯣꯏꯅ ꯍꯥꯠꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯕꯨ ꯍꯥꯠꯂꯨ꯫ ꯑꯆꯨꯝꯕꯒꯤꯗꯃꯛ ꯁꯤꯕ ꯀꯤꯒꯗꯕ ꯃꯤ ꯅꯠꯇꯦ ꯍꯥꯠꯂꯨ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯗꯦ ꯈꯪꯍꯧꯗꯅ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯜ ꯍꯧꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯂꯦꯛꯊꯈ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕꯤ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯈꯪꯍꯧꯗꯅ ꯍꯧꯒꯠꯂꯛꯏ꯫ ꯇꯅꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯅꯨꯅ ꯀꯔꯤꯗꯧꯔꯒꯦ ꯅꯪ ꯑꯍꯤꯡ ꯇꯨꯝꯂꯝꯗꯧ ꯃꯥꯟꯗꯦꯅ ꯍꯧꯗꯣꯛꯇꯕꯅꯦ꯫ ꯌꯥꯏꯆꯦꯟꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯇꯅꯨꯅ
ꯀꯩꯗꯧꯔꯒꯦ ꯑꯌꯥ ꯅꯃꯥꯏꯒꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯌꯥꯏꯆꯦꯟꯕꯤꯅ ꯇꯅꯨ ꯃꯪ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯏꯅꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯇꯅꯨꯅ ꯄꯨꯡꯕꯨꯗꯤ 9:30 ꯇꯥꯔꯦ ꯌꯥꯏꯆꯦꯟꯕꯤꯅ ꯑꯁ ꯊꯦꯡꯉꯦ ꯀꯣꯂꯦꯖ ꯆꯠꯄꯩ ꯃꯇꯝꯗꯤ ꯑꯣꯏꯔꯛꯑꯒꯅꯤ ꯇꯅꯨꯅ ꯐꯔꯦ ꯐꯔꯦ ꯅꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯣ ꯀꯣꯂꯦꯖ ꯆꯠꯅꯕ ꯑꯩꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯌꯥꯏꯆꯦꯟꯕꯤꯅ ꯑꯩꯁꯨ ꯁꯠ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯌꯧꯔꯛꯑꯒꯦ ꯑꯅꯤꯗꯨ ꯊꯕꯛ ꯄꯨꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯌꯥꯏꯆꯦꯟꯕꯤ ꯑꯃꯗꯤ ꯇꯅꯨ ꯀꯣꯂꯦꯖ ꯂꯥꯛꯂꯝꯃꯤ ꯔꯥꯖꯅ ꯀꯩꯅꯣꯗ ꯂꯥꯛꯇꯦꯍꯦ ꯅꯨꯄꯤꯅꯦꯅ ꯃꯥꯂꯦꯝꯅ ꯑꯁ ꯅꯪꯁꯦ ꯉꯁꯥꯏꯗꯩ ꯉꯥꯡꯕꯗ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦꯍꯦ ꯔꯥꯖꯅ ꯄꯨꯡ 9 ꯗꯒꯤꯅꯤꯅꯦ ꯅꯪꯅ ꯅꯨꯡꯁꯥꯁꯤꯗ ꯐꯧꯔꯤꯕꯁꯦ ꯈꯔꯒ ꯃꯨꯕꯅꯦ ꯑꯩꯗꯤ ꯂꯣꯏꯔꯦ ꯃꯥꯂꯦꯝꯅ ꯅꯪ ꯅꯊꯟꯇ ꯐꯝꯕ꯭ꯔꯣ ꯍꯥ ꯑꯩꯗꯤ ꯐꯝꯗ꯭ꯔꯣ ꯔꯥꯖꯅ ꯑꯣ ꯑꯗꯨꯏꯒꯅ ꯅꯪ ꯂꯩꯍꯧꯔꯣ ꯔꯥꯖꯅ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯃꯗ ꯊꯦꯡꯖꯤꯜꯂꯨꯏ ꯔꯥꯖꯅ ꯏꯌꯥꯝꯕ ꯁꯣꯔꯤ ꯎꯍꯧꯗ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯃꯤ ꯃꯈꯣꯡꯗ ꯅꯦꯠꯁꯤꯜꯂꯒ ꯁꯣꯔꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯎꯁꯤꯇ꯭ꯔꯤꯔꯣ ꯔꯥꯖꯅ ꯀꯩꯅꯣ ꯏꯌꯥꯝꯕ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯅꯦꯠꯁꯤꯜꯂꯤꯁꯦ ꯈꯣꯡꯁꯦ ꯇꯩꯊꯣꯛ ꯔꯥꯖꯅ ꯀꯔꯤꯅꯣ ꯏꯌꯥꯝꯕ ꯁꯣꯏꯕ ꯍꯥꯏꯁꯦ ꯀꯅꯥꯅ ꯇꯝ ꯉꯝꯕꯅꯣ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯏꯌꯥꯝꯕ ꯅꯨꯄꯥꯗꯨꯅ ꯃꯁꯤ ꯑꯩ ꯆꯤꯟꯊꯛꯇꯒ ꯈꯨꯝꯃꯤꯅꯦ ꯔꯥꯖꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯅ ꯈꯨꯠ ꯑꯗꯨ ꯐꯥꯔꯦ ꯃꯥꯂꯦꯝꯅ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯈꯨꯠ ꯁꯥ ꯌꯧꯅꯔꯛꯀꯅꯨ ꯅꯦꯠꯁꯤꯜꯂꯨꯕ ꯀꯧꯕꯒꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯤ ꯀꯥ ꯍꯦꯟꯕ ꯈꯣꯟ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯅꯊꯋꯥꯏ ꯃꯥꯡꯒꯦꯗꯅꯤ ꯃꯥꯂꯦꯝꯒ ꯔꯥꯖꯀ ꯆꯠꯄ ꯍꯧꯔꯛꯏ ꯈꯪꯍꯧꯗꯦ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯇꯨꯡꯗꯒꯤ ꯀꯥꯎꯔꯛꯏ ꯃꯥꯂꯦꯝ ꯌꯥꯝꯅ ꯁꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯥꯂꯦꯝꯗ ꯊꯤꯜꯂꯛꯏ ꯔꯥꯖ ꯃꯀꯣꯛ ꯄꯥꯏꯔꯒ ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯔꯥꯖꯁꯨ ꯐꯅ ꯀꯟꯅ ꯃꯥꯂꯦꯝꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯩ ꯃꯥꯂꯦꯝꯅ ꯏꯟꯊꯣꯔꯛꯄꯗ ꯌꯥꯏꯆꯦꯟꯕꯤ ꯑꯃꯗꯤ ꯇꯅꯨ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯕꯗ ꯇꯅꯨꯗ ꯔꯥꯖ ꯊꯦꯡꯖꯤꯜꯂꯤ ꯇꯅꯨꯅ ꯑꯌꯣꯏꯃ ꯁꯤꯔꯦ ꯔꯥꯖ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯂꯦꯝꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯌꯥꯏꯆꯦꯟꯕꯤꯗꯤ ꯃꯥꯂꯦꯝꯕꯨ ꯀꯤꯕꯅ ꯃꯁꯥ ꯐꯥꯎꯕ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯦ ꯅꯣꯡꯃꯇ ꯑꯁꯤꯒꯨꯝꯕꯁꯦ ꯐꯤꯂꯝ ꯗ꯭ꯔꯃꯥ ꯅꯠꯇꯅ ꯎꯗ꯭ꯔꯤ ꯉꯁꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯇꯁꯦꯡꯅ ꯎꯔꯛꯄꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯥꯂꯦꯝꯗꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯕꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯤꯜꯂꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯇꯨꯝ ꯀꯟꯅ ꯇꯥꯁꯤꯟꯗꯨꯅ ꯊꯤꯟꯒꯦ ꯇꯧꯔꯛꯄꯗ ꯌꯥꯏꯆꯦꯟꯕꯤ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯐꯝꯊꯈꯤ ꯃꯥꯂꯦꯝ ꯑꯣꯟꯊꯣꯔꯛꯄꯗ ꯌꯥꯏꯆꯦꯟꯕꯤ ꯑꯣꯏꯔꯝꯃꯤ ꯇꯅꯨꯅ ꯌꯥꯏꯆꯦꯟꯕꯤꯕꯨ ꯀꯣꯟꯁꯤꯜꯂꯒ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯌꯥꯏꯆꯦꯟꯕꯤ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ ꯃꯄꯤꯁꯨ ꯇꯥꯔꯛꯏ ꯇꯅꯨ ꯌꯥꯏꯆꯦꯟꯕꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯌꯥꯏꯆꯦꯟꯕꯤꯒꯤ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨ ꯃꯥꯂꯦꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ ꯃꯥꯂꯦꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯇꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛꯀ ꯐꯨꯒꯦ ꯇꯧꯕꯗ ꯔꯥꯖꯅ ꯚꯥꯏ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯔꯥꯖꯅ ꯃꯥꯂꯦꯝꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯃꯥꯂꯦꯝ ꯌꯥꯏꯆꯦꯟꯕꯤꯗ ꯆꯪꯈꯤꯕ ꯑꯗꯣꯝꯗ ꯃꯃꯤꯠ ꯑꯗꯨ ꯊꯝꯂꯛꯏ ꯅꯨꯄꯥ ꯑꯗꯨ ꯃꯁꯥꯗꯨ ꯍꯧꯒꯠꯄ ꯉꯝꯗ ꯇꯥꯔꯒ ꯂꯩꯍꯧꯏ ꯁꯣꯝꯗ ꯌꯥꯏꯆꯦꯟꯕꯤꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯇꯅꯨꯅ ꯑꯁ ꯌꯥꯔꯦ ꯅꯤꯡꯁꯤꯡꯉꯨꯔꯅꯨ ꯃꯥꯂꯦꯝ ꯁꯣꯝꯗꯗꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯌꯥꯏꯆꯦꯟꯕꯤꯒꯤ ꯇꯩꯡ ꯇꯩꯡꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯛꯏ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯔꯥꯖꯅ ꯀꯩ ꯍꯥꯏꯕ ꯑꯗꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯃꯥꯂꯦꯝ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯔꯥꯖꯅ ꯍꯣ ꯃꯥꯙꯣ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ ꯃꯥꯂꯦꯝꯅ ꯚꯥꯏ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯩꯅ ꯃꯥꯕꯨ ꯑꯗꯨꯝ ꯎꯅꯤꯡꯗꯨꯅ ꯂꯩꯔꯦ ꯚꯥꯏ ꯔꯥꯖꯅ ꯏꯕꯣ ꯅꯨꯄꯤꯗꯣ ꯅꯪ ꯎꯕꯗ ꯆꯦꯜꯂꯧꯗꯧ ꯄꯣꯠꯅꯤꯗ ꯃꯥꯂꯦꯝꯅ ꯚꯥꯏ ꯃꯥ ꯑꯩꯒꯤꯅꯤ ꯃꯥꯅ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯍꯥꯏꯖꯒꯅꯤ ꯑꯩ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯚꯥꯏ ꯔꯥꯖꯅ ꯂꯣꯏꯔꯦꯗꯅ ꯉꯔꯥꯡ ꯅꯍꯥꯟꯇ ꯊꯦꯡꯅꯕꯇ ꯉꯥꯏꯔꯤ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯜꯂꯦꯗ ꯌꯥꯏꯆꯦꯟꯕꯤ ꯉꯁꯥꯏ ꯃꯥꯂꯦꯝꯒꯤ ꯃꯇꯧꯗꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯦ ꯌꯥꯏꯆꯦꯟꯕꯤ ꯃꯈꯨꯠ ꯑꯅꯤꯒꯗꯨ ꯂꯣꯟꯅꯔꯒ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ
ngasai nupado aiga amuk hanna thengnan nasu siba yamna kije maga thengnaba tarabadi ai soidana siba tare mathanta kari no murum soli tanu yaichen biki mataududa ima haina kanna laurei yaichen bisu mathong maram khangde hekta ima hairaga laurei kaino ngawbro animak sap manaba wahaida hairei animak kanna noglei tanuna kaino nangna toramidubo nakut aniga lonaraga yaichen bi kanna noglei aido ngasai nupa sathibado thengnadanaba lai khurum lamline tanuna as loire he aidi laiga tonglabra khaline lao chak chathoasi yaichen bina hayengdi yumda chatlusira yumda chattaba koire pupu bowoksu uning tanuna hoi chatluse aduga ngaktang sum koithoklusi yaichen bina aya aidi kawbu kawine college ngaktang yoromdaba yaroi tanuna hoi changlamaga college lomdagi la ase adum somdana khabana aibu asuk yam usitaba khangni khava aina kaidorke haibudo yeng khelena sir aifu kawbi babu khabana hayengmak tomthin faraga aigi kuta sinagadamni khelena sir kari maramgi khabana rabi ibani na thajin khiba chedu mana sign tawba haiba yadine karigumba sign tawba haiba yaragana matha hingjare yadragana khaba yamna usittabagi mino amaga loinana mathwai mangjaredana tanjaduda malem changlei aduga malem na hairei nakhoi kana amata hayeng yumsidagi chathomba yaroi chatlabasu aiga chakadabane khelen amadi khaba mamai satsat onthorei malemna aina hairibse ta khelen yantai ko hayeng yum asidagi kana amata mapan thofu yaroi khelen malemgi maching khangbanina phagani ibungo malem mathakta kakhet ke tawi khabana oi nangai ko malem karisu khumde chatlamba adu chaplepi khaba makha tarai nangyum asida kaidobu lakno malem yamna usittana makhut kado pocket to humjilaga wall da ngathaduna hairei yum asida ai changlakpada kanana ibu thingdawrige khabana nangyum asida leiraro heduna chakhibana tabra malemna ha yumase aigi pupu wongna aigi mingda panchin biramba ai ama leiringai yum asida mihatung oibadi yaroi khaba kanna laurei malem yum aduda leiramba mi khuding loina thorei malem leiramba aduda mi makhaidu ingangai amuksu pakhali mapa masa khanara kadra haiduna maramdi malem angang oiringaidagi hauna oidava namthak yarakte mapaga piklingaidagi yanade mina lakjaba yade sauraklabadi hingchaba amaga chapmane tauge khankiba thabakta taudana tokte mama ibema rimasu mathaktagi kumlai macha ubada malemna lauganu yum asida aran bathafak amata imuksida taubu yaroi mihar pungsu oiba yaroi ipa oigera ima oigera loina hatkani rima prap changsinduna masagi mamaida khufangna thaki ekhoina nangbu naina sing matik chana tamhanduna chawnaba yokpagi mahira nangi na sindagi ngasi tariba se hayu malemna o yum asida miharpung oibasidi imasu yaribra imasu yauribra rimana malem khon kanbana achumba oiraba imung tu son mansonna migi makhada leiruba ikoidi usinnada leiba tabani malemna ai ama yumsida leiringaida kana amata aranba chatpa yaroi aduga marangi matung ina serak phangbada ipani imani haiduna aidi kaloi khabana nathibong singdo aina thaglibani aina tanchiliba mayam asi kanagino nangna ngasi naning tawriba du kanagino malemna oidaba namthakna mang thaduna miyangi I suktana papki masak oiraba lanthum singche aina mitaba leite ai khong tekte khut tekte ifangal na tanduna I haitamgani ngasi haibu numisitagi yumsida khongol taroi aibu Mr. Khaba nang kilambi nang khongthang semdoknaba ngari haibasidi thabak ama taramdaida ningsing malem
ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯒꯝꯂꯥ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯈꯤ ꯑꯗꯨꯒ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯔꯤꯃꯥꯅ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥꯒꯤ ꯋꯥꯁꯤ ꯇꯥꯈꯨꯋꯣ ꯃꯥꯂꯦꯝ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯀꯅꯥꯝꯇ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏ ꯆꯠꯂꯝꯃꯕ ꯃꯥꯂꯦꯝ ꯀꯅꯥꯅꯣ ꯈꯪꯍꯟꯒꯅꯤ ꯃꯥꯂꯦꯝ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ ꯈꯥꯕꯅ ꯁꯜꯂꯥ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅ ꯑꯩꯕꯨ ꯌꯦꯛꯅꯕꯗꯧꯅ ꯈꯜꯂꯕ ꯐꯩ ꯌꯦꯡꯕ ꯇꯥꯕꯅꯤ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯕ ꯆꯪꯈꯤ ꯔꯤꯃꯥ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯃꯥꯂꯦꯝꯒꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ